Manipuri lolgi mayek laibak asigi currency note ta hapagi ayaba Reserve Bank of India na pirakle haina Rajya Sabha gi MP Manipur gi ningthau Sanajaoba Sanajaoba na phongdokre wafam asing asi Jain Manipur Dance Academy gi auditorium da pangthokiba Manipuri Sahitya Parisad ki marfugani pan suba mapok numid amasung marfugataret suba chahi gi mifam gi thauram da Sanajaoba na phongdokhibani Thauram adu dalai semba Sanajaoba na makataraduna Manipuri script asi Nipan suba schedule da challabasu lol asigi chawkhatnaba thabak amata pangthoklamdabana lol asi malem gi miyamna khangnaba lon ama oihanba ngamnabagi pandamda mahakna changsilakhibani mahakna changsilakhiba thabakki matungina Reserve Bank of India gi design committee na Manipuri lol gi mayak asi India gi currency note ki anoba service ta gi uba fanglagani haina aiba charol amada khanghalakibani haidi Loinana Manipuri lol bu classical language ki thakta pukhatnaba mahakna parliamenta pukhat ki bawafam sungshoi shoidana thabak oina pangthokani haibagi thajabasu mahakna phongdokhe Classical language on bagi thabak asi paikhatnaba state government gi empowered committee ama semba mathau tari hairiba committee asi nominee humni gi manung da semba loisilagani haibagi thajaba leire Karigumba Manipuri language asi classical language ki thakta pukhat pangamlabadi Manipuri lol na India gi taret suba classical language oibata nattana classical language oiba ahanba Sino-Tibetan language oigadawribani Kogi Manipuri script 1992 da I scheduled the sange hewani adum ngasi baw India ki currency note yawte adun hoji currency note yawgani maramdi Reserve Bank of India na ingonda ai base pire kari haina pirake haimatam da Manipuri script se kogi Bharat ki chanari ba senjek singsida masi hamna nabagi damakta ko Reserve Bank ge dumba tongana leiba makogi design committee na malai maduda thadare adun athu matam manungda Aku anoba note series lakpada aku Manipuri script saya gaura ani hai bagi itu ma ayi betul saja betul pun pilih